सोशल मीडिया की डीपी सिंह मचु अहुमगी फिराल थमनबा पीएम न मियामदा हाइख्रे प्राइम मिनिस्टर नरेंद्र मोदी न प्रजा पुमनमक्ता मखोई सोशल मीडिया डीपी सिंह अदुबु मचु अहुमगी फिराल ओइना थमदुना हर घर तिरंगाबु अपुनबा मियामगी इहौ अमा ओइना पालन तौनबा हाइख्रे प्राइम मिनिस्टर न ट्वीट तौदुना हाई ngasi August ani ase maruaiba numit amane aikhoina azadi ka amrit mahotsav pangthokliba matam asida aikhoigi leibangna aikhoigi machu ahumgi phiral asibu nungsiba utliba apunba ihau hargar tiranga pangthokna basem saduna leire aihaki social media page singda aihaki dp sindokre amasung miyamda su sindokpina ba ihakna haijari haina phongdokhe pung humbudraga ni thoigi imphal more lambi gi ban komthokre कुमजा 2017 के जुलाई अनिदा थौबाल डिस्ट्रिक्ट के लिलोंग केंद्र की मनुंगसदा लैबा ngangaw lokol da imphal turel gi longnambal ningkhaibadagi isau thokhtuna chauna mang takhan ki badugi victim sing da pifam thokpa compensation agas ani phawbugi manung da pidrabade thokdok asiga mari lainana sem khiba JSA lilong kendra development coordinating committee na agas ani gi ahing nongyai dagi hauraga pung humbudra ga ni thoigi national highway 102 imphal more lambi da kaukhiba banadu ngarang deputy commissioner Thobal Ahanthem Subas ka yanaba ma purakpadagi komthokre ngarang nungthel JSC ge mihut singda DC TL Thobal ga mahake conference hall da wari sanaraba matung da yanaba adu purakhibane wari sanaba du da lainga ke maikai dagi SP Thobal additional SP Thobal operation SDO lilong su saruk yakhe ngarang gi mifam adu loiraba matung da paumi singa unabada JSC gi convener MD Madani Alina phongdorakpada JSC na taliba demand khudingmak DC gi maikai dage soidana piragani haina thajaba pirakpadage JSC na national highway 102 imphal more lambi da pung humudra kani thoigi kauramba banadu handok pani haiba wafam thamlakhe potpham phambi singna wakat mifam chathakre lamphel supermarket sahi taragani thoi awaba mayok naduna potpham phamlakpa singgi dukan mafam nauna sariba lamphel supermarket shop asida piramdana shop asi sangaba yaroi potpham phambi singge hak piramu haiba khongjanga loina na wakat mi pham pangthokre potpham phambi karam chawba kaubi amana phongdokhibada lamphel supermarket asida kumja 2011 gi May ani dage cherang khanduna awa ana thengnaduna potpham phamlakpane adubu ngasi anauba sarba matamsida dukan saruk pibidre chahi taragani thoi awaba nanglaklaba potpham phambi sing asigi dukan saruk pidriba phauba anauba lamphel supermarket shop ase sangaba yaroi potpham phambi singgi hak piramdana dukan hangba yaroi hiram asida laingakna yengsinbiyu dukan mafam pidrabade akanba khongjang changsilagani haina su phongdokhe al qaeda gi lusingba jawahiri US ki air strike te laikhidre US na Afghanistan da sathagiba CIA drone strike amada al qaeda gi lusingba Ayman al jawahiri hatpangam khre haina US official singna phongdokre kumja 2011 da militant group asigi founder Osama bin Laden Haikhre matungda ahan boina US na militant group asida piba khwaidagi chawba sapu ne Egyptian sergeant ama oiriba million kunmanga gi reward lauthokraba Jawahiri na kumja 2001 ge September taraga mathoida miyoi lising ahum lom hatkhiba attack sing aduda mateng pangkhi amade kokchung sinaba yaukhiba miyoi ni haire US official amana phongdokhibada CIA na Afghanistan ge capital Kabul da drone strike ama sathakre haiba confirm tawkhe mahakna makhatana phongdokhibada United States na Afghanistan da singthaningai oirba counter terrorism attack ama chathakre haikhe operation adu mai pakna pangthokre amade micham amata asokapan yaukhi de haire aroi bada tabiriba pumnamakpu thagachari